Story Collection YouTube channel tabiribasingbu taramna ukchari loina na khurumjari maru oiba pau pizari Chuchampurda pot pushilamba thinglambadu handokre Impal April 18 hokiba April 8 ta trong lawbida thokiba thodok adubu yaningdaba phongdok tuna misi adugi matangda semkiba JSC Chuchampur district ta potchai puba gari sing changba thingbagi khongjang changshilamba adu matam kharagi oina komthokle hairi JSC की वांगांलोई गौरव मोयरांगशा ना हाई JSC ना जंक्शन लंबा चुचानपुर डिस्ट्रिक्ट पोचै पुबा गाड़ी चंगबदा अथिंगबा थमलंबा अदु लेबाक मियांगी मरक्ता लाइरिबा खुदोंसादबा कया असिना मरम ओइरगा मतम खरगी ओइना हंदोकनाबा फिरेप असे लौरकपनी अदुम ओइनामक अंगांग अनि हाटपा मिहाटपा अदु पुथोक ट्रिफाउबा मियांगा लोइनना डेमोक्रेटिक ओइबा खोंजंग सिंह मखा ताना लेपतना चंगसिनगनी हाइना JSC ना फोंदोरकली असीबा अमा लेरे इम्फाल एप्रिल 19 असी अयुक पुंग 3 मिनिट 10 रोम तारकपा अदाइदा NH2 परिंग अरिबा एरिया फिट कोरेंगई की लंबी नाकंदा मसक खंगदबा अशीबा नुपा अमगी हकचांग तादुना लेरे हाइना हाइंगांग पुलिस स्टेशन इम्फाल ईस्ट पाउ पिरक पदगी लखटलगा मखा ताबा थबकीदमंग जेनिम्स की मोकता थमख्रे असीबा हकसांग असी सेंटीमीटर 100 का हुम्फुनी थोई वांगी समतेना कई मसा पाई अंगौबना ट्रिप चटपा वांगथांगनबा मचुगी खोंगाव अतेनबा अमा सेटली वांगथांगनबा मचुना लांगबा डार्क ब्लू मचुगी हाफ टी-शर्ट अमा लिटली येत थंगबा खुदोंबिदा खुतोक अमा सीबगा लोइनना लबरगी अमुबा मचुगी खुजी अमसु सीरमनी हाइना ऑफिसर इंचार्ज हाइंगांग पुलिस स्टेशन न चैरोल अमा खंगलकली ड्रग का कोनना मी अनि एयरपोर्ट की फारे इम्फाल एप्रिल 19 इम्फाल इंटरनेशनल एयरपोर्ट की मियोई अनि हेरोइन ग्राम चामगा मरफुगा लोइनना फागत पांगमख्रे पावगी लिखुन सिंगना हाई ड्रग का कोनना फागतलबा मियोई सिंग अदुदी इम्फाल वेस्ट फुबाकचौ मखा लेकाइदगी जेम्स आर्मी 38 अपोकपा CH सिराजुद्दीन अमसुंग डिस्ट्रिक्ट असिमक्तदगी मयांग इम्फाल बेंगुल लबुक लेकाइगी असुम खान 38 अपोकपी माली बीबी कौवी हाइरी मखोई अनि इम्फाल की बेंगलोर दा चटनबा एयरपोर्ट लाकपदा CISF अमसुंग एयरपोर्ट पुलिस ना चेक तौबदा ड्रग यावरंबदगी फागतखिबनी पावगी लिखुन सिंगना हाई ममांग थक्ता मपालदा चटकदबा मियोई खरदगी ड्रग सिंग फागतपगी थौदोक सिंग हेंगलकपा असिना एयरपोर्ट पुलिस अमसुंग CISF पर्सनल सिंग मिकुप नाहुम सिंगना लेरिंगैदा मियोई अनि अदुबु फागतपा ngamkhibani देशाम की हानागी प्रेसिडेंट सोमोरजित फुरखिबा मायोक्ता मतम कक्तना बनगी खोंजंग चंगसिनख्रे थौबाल एप्रिल 19 था असिगी 15 दा कोकोमीना सिंदुना सत्खिबा मियामगी खोंसत अमदा मंगजिन थाना सरु याखेबा देशांगी हानागी प्रेसिडेंट M सोमोरजित पुमिगोय खरना अरानबा मराल क्या सिजिल्लगा चमथीना फुरगा हानबा होनरंबा थौदोक्तुगी मायोक्ता योच ओ पांगल ताबीना ngasiदगी इंडोर बर्मा सुगनो रोड परिंगी पांगल ताबीदा मतम कक्तना बनगी खोंजंग संगसिनख्रे M सोमोरजित चथखिबा का हेनबा थौंग अदुबो अदुगी मातांगदा योच ओ पांगल ताबीना पुंग 24 गी मनुंगदा थौदोक्तुदा सियनरीबा सिंगना लेबाक मियामदा सेंदोरकनबा मतम थाख्रबसु सेंदोरक्तबदगी मायोक्ता ngasi ayuk anganbadagi hauduna chathakhiba ban asina maram oiraga lambi asida passenger gari sing yauna gari ayamba sena khitre agency yauna lining laishon amadi education ga maril lainaba sing komthokhi ban manungda pamdaba thodok thoktanaba khongjang atubu handoknaba wang police station gi officer lusingba team laktuna ban chaugatpa sing hoi shanakhi खोंजंग अदुगी मातांगदा योच ओ पंगल ताबीगी एडवाइजर इरोम अरुण कुमार न फोंदोरकपदा मणिपुर की मखा माइकई सुगुनु असिगी पंगल ताबीदगी मयेंगबम सोमोरजित असि लेबाक मियामगिदमक महिरोई की
ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯍꯧꯈꯤꯕ ꯆꯍꯤ 9ꯔꯣꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯣꯀꯣꯃꯤꯅ ꯁꯤꯟꯈꯤꯕ ꯃꯥꯁ ꯔꯦꯂꯤ ꯑꯗꯨꯗ ꯁꯣꯃꯣꯔꯖꯤꯠꯇ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯁꯤꯔꯒ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯈꯨꯠ ꯊꯥꯈꯤꯕ ꯑꯗꯨ ꯄꯥꯡꯒꯟꯇꯥꯕꯤꯒꯤ ꯃꯤꯌꯥꯝ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯔꯥꯡ ꯑꯗꯨꯗ ꯃꯃꯥ ꯁꯥꯕꯤ ꯅꯨꯄꯤ ꯈꯔꯅ ꯁꯣꯃꯣꯔꯖꯤꯠꯄꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯛꯈꯤꯕꯗ ꯃꯥꯡꯖꯤꯟ ꯊꯥꯈꯤꯕ ꯃꯃꯥ ꯁꯥꯕꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯈꯪꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯃꯔꯥꯜ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯌꯣꯠꯁ ꯑꯣꯐ ꯄꯥꯡꯒꯜꯇꯥꯕꯤꯅ ꯁꯣꯃꯣꯔꯖꯤꯠꯀꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯉꯁꯤꯗꯒꯤ ꯀꯧꯈꯤꯕ ꯕꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯦ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯁꯤꯟꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯜꯂꯒꯅꯤ꯫ ꯃꯣꯏꯔꯥꯡ ꯑꯦꯄ꯭ꯔꯤꯜ 18 ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯃꯈꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯑꯁꯤꯕꯨ ꯃꯦ 3, 2016 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕ ꯃꯦ 3ꯗꯒꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇ꯭ꯔꯣꯕꯨꯡ ꯖꯦꯄꯤ ꯋꯥꯔꯗ ꯅꯝꯕꯔ 5ꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯑꯣꯏꯅꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDP ꯋꯥꯡꯖꯝ ꯄ꯭ꯔꯦꯝꯖꯤꯠꯅ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯒꯥ ꯕꯣꯟꯗꯤꯁꯤꯡꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯦꯄ꯭ꯔꯤꯜ 18 ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯁꯦꯛꯁꯟ ꯈꯔꯅ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯅꯥꯒꯥꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯣꯟꯗꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯔꯀꯤꯡ ꯀꯝꯃꯤꯇꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯩꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝꯗ ꯃꯄꯨꯡꯑꯣꯏꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯃꯐꯝꯗ ꯆꯠꯊꯔꯛꯄ ꯃꯤꯂꯤꯇꯔꯤꯒꯤ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ UNCꯅ ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯇꯨꯂꯣꯏ ꯚꯤꯂꯦꯖꯀꯤ ꯁ꯭ꯇꯦꯠ ꯒꯦꯠ ꯊꯨꯒꯥꯏꯕ ꯑꯃꯁꯨꯡ ꯍꯨꯝꯅꯤ ꯈꯨꯟꯗ ꯃꯤꯆꯝ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯅꯥꯒꯥꯁꯤꯡꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯐꯖꯗꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯊꯧꯑꯣꯡ ꯑꯗꯨ ꯎꯈ꯭ꯔꯨꯜꯗ ꯄꯣꯁꯇꯤꯡ ꯇꯥꯕ 19ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯠꯊꯔꯝꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯦꯟꯅꯔꯤꯕꯁꯤꯡ ꯈꯨꯗꯛꯇ ꯐꯥꯒꯗꯕꯅꯤ ꯑꯃꯁꯨꯡ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯅ ꯊꯤꯖꯤꯟꯕꯒ ꯂꯣꯏꯅꯅ ꯑꯁꯣꯛꯄꯁꯤꯡ ꯂꯥꯌꯦꯡꯕ ꯆꯪꯕ ꯁꯦꯟꯐꯝꯁꯤꯡ ꯃꯈꯣꯏꯗ ꯄꯨꯊꯣꯛꯍꯟꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ꯫ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯑꯦꯄ꯭ꯔꯤꯜ 18 ꯚꯤꯖꯟ ꯀ꯭ꯔꯤꯌꯦꯇꯤꯚ ꯁ꯭ꯀꯨꯜ ꯁꯥꯏꯟꯁ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯒꯤ ꯍꯟꯗꯛ ꯀꯣꯁꯦꯝꯅ ꯂꯧꯈꯤꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝ ꯀꯣꯁꯦꯝ 2019-ꯀꯤꯗ 38ꯁꯨꯕ 20ꯁꯨꯕ ꯄꯣꯖꯤꯁꯟ ꯌꯥꯎꯅ ꯆꯥꯗ 40 ꯍꯦꯟꯅ ꯃꯍꯩꯔꯣꯏ 45 ꯁ꯭ꯀꯨꯜ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯇꯦꯛꯆꯝ ꯅꯟꯗꯂꯥꯜ ꯃꯩꯇꯩ, ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯦꯃꯦꯁꯇ꯭ꯔꯤ HOD ꯑꯀꯣꯏꯖꯝ ꯖꯤꯇꯦꯟ ꯁꯤꯡꯍ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯇꯈꯦꯜꯂꯝꯕꯝ ꯕꯟꯗꯅꯥ ꯗꯦꯕꯤ ꯑꯣꯖꯥ 3 ꯑꯁꯤꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯍꯟꯗꯛ ꯀꯣꯁꯦꯝꯅ ꯂꯧꯕ HSE 2023ꯀꯤ ꯑꯦꯛꯖꯥꯝ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ 38ꯁꯨꯕ ꯄꯣꯖꯤꯁꯟ ꯑꯃꯗꯤ 20ꯁꯨꯕ ꯄꯣꯖꯤꯁꯟ ꯐꯪꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤ ꯂꯣꯏꯅꯅ ꯏꯟꯁꯄꯤꯌꯔ ꯁ꯭ꯀꯣꯂꯔꯁꯤꯞ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯛꯂꯕ ꯃꯍꯩꯔꯣꯏ 13 ꯑꯃꯗꯤ ꯆꯥꯗ 15 ꯐꯪꯂꯛꯈ꯭ꯔꯕ ꯄꯨꯟꯅ ꯃꯍꯩꯔꯣꯏ 45 ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯃꯅꯥ-ꯃꯊꯨꯝ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ Story Collection ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯄꯨꯡ 4ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫